Khurumjari, SKTV News pu yengbiri bapum namakpu luchingbina taram nokchari ahanbada maroba pau. Amukona sinduna kunipan raksuba Manipur Integrity Day gi thoram mapal kangjai bungdaliba Manipur Integrity Pillar da leisu katuna pangthokre. Amasong Pawal District Hospital Gate Mamangda Hospital asida laying nuraga tholakpa mama macha gari thombadagi leikidre hairi. Hauzik pau sanongna pijari. Lamdam asida khundaminariba yelho furup sing amukona manaba thak amada punna hingminaduna chawkhat minanaba honaduna lakli haina All Manipur United Clubs Organization amuko gi President Fairuism Nando Luang na fongdokrei. Ngasi amukona sinduna kumja lising amaga chamapan marifutara taretagi leptana pangtoktuna lakliba kunipan raksuba Manipur Integrity Day gi thoram Mapal kangjai bungda leiba Manipur Integrity Pillar da kanglo furup kayana leisu khalaba matung GM Hall da miyam gi mapung oiba thoram pangthoke. Thaurong mari leindana PH Tando Luang na makha taraduna suba nombagi hainabi leiramba Manipur haujikti India lenga ki thausil na education culture on thoklei India lenga na kanglup amadana ama haijin amadana ama muk haijin tawduna ngasi fawba tangdu leitana leiba ngamdana Manipur am oiri lamdam asigi elhomi oiriba sing refugee amagum relief camp ta leiri masina masagi mayumda hanjinduna ingna chikna leiba ngamdri fawba Manipur da tangdu leitaba hanjile haibi yaroi Amarom da National Highway lambi singda maitei sing fauruga chatpa yadribasi India lengak na atamna chatharak pathawongni masimak na hairiba lambi sing asida free movement lehengani hairabasu thabak oina onthok pangamdri asigumba thamoi sengdaba India lengak ki thawongna Manipur tangdu leitaba ngamdribani hairatuna kuki militant singi minglawduna lambi semnaba honarakpa asina India lengak na kariso haiba ngamdriba karigino Asigumba thong asina kanglup masel nungsinadaba machakamo ihali tongan ba leiriba lambi sing lona yadaba laloba singi maming lawduna thoksinna yagadoribra haina fongdoki Ising macapan mai pudra tiada ini lak manga muna saruk yaw sak kibil lili yedu losila pada mapang kaji bungda akoi acobon bifam pamagan bifam duna Manipur ge pun besektam kai biaroi Manipur khunda meni bakang puru khring mak si sana le min nagadamni aiba wakhalwanda akoi acob warip am logi adugi warip to amuk kan ri pham to bugal wenana lep pale tena singne reiba Manipur ge pun besektam sinne reiba Manipur khunda meni bakang puru singi marakta tokai sana sileiba adugumba divisive policy myam divisive game myam do madu suya yaroi akoi chap chana thinglagani haiba achet phireba mutu nahuna August mari kudingi akoi luxury bane aduna masi akoi August mari leriba August mari da wayap luxury ba August mari gi thoram akoi lepna pangthok chari bane na akoi Manipur gi miyam da akoi gi thamoi da iripa iramdam siba Manipur gi punba sakdam kayam da nabagi achet pa phire ama leiri maram duna lamdam jida kunda mai ba kana gumba kanglu furup amatana amadi kanglu furup begum phom boiba khulai paiba lalo busingna Manipur thugaina ba bana bigano amadi Bharat Sarkar na injalakwa Bharat Sarkar to pachiron desu adugumba kanglu furup sing aduna thubigano maram bi kai ganda Manipur si apik bi state amani ngalingin matamdagi koi punna khunda laita me lepani aduna aikoi ne koi tung yirai bu lepchana bu hona matamda Manipur khunda me ba kanglu furup koi punna afa phada tanaraga awa nuai saruk yamin nerganda aikoi tung yirai ba koi lepsa gadamni Indana Kabui Mothers Association gi General Secretary Ranjita Gonmai na fongdokibada Manipur Indignity Day gi thoram pangthokpa asi yamna maram chai masina Imalai Park Manipur da khunda minari ba yellow furup sing amato ina punsinuna khaibung tadana ba ningsing boina thokli Imalai Park kansi hairabadi yellow furup natana punbagi saktam sagatna ba kanaso leiroi mapalam dagi changlakpa mitop miyancha sing asina Imalai Park asi khudum chansina ba honari ipai puna thamlamduna maming tholam laba lam amadi lambi singbo noina German Road amadi Tiger Road haina thonjilakpaga loinana social media da kanglawi gate asibu cookie in p gate haina ming onthoktuna thagalakpa thingnari fibam asi yoraklaba fawbada yellow furup sing asi kok chusinaduna Imalai Park asi kalhogda batarabadi tungi ningamdaba mayam amalakani matungna muk hana thoktanabagi damak yellow furup sing asi wakhal manarasi haina miyam da supawzal piki
Manipur Imale Bakse Amat Oiba ba Kaibung Tadana ba Ningsing Hanbasu Thoi Dus Mathakta Uji Hariba Integrity de Imale Bak Kanse Hargadi Ekoi indigenous people Nataduna Mi Kanampo Lady Ekoi integrity Sagat Kadavase Mian za foreigners since na Ekoi Imale Bakse Moin Kudum Chanchin Getoba Amatoba Masi Sigumba Tangkak leiringai tanja mark sida muka oning balambi German road ka haiduna tiger road ka haiduna mayama makan makha maya bi to khale aduga social media jusu ikoi kangla ge main gate se kuki ip gate ka adak mayam leiri bese masi phagi ase hek to olak pase ikoi thingna da banatre mayam ma thingnai aduna ikoi indigenous people mayam ikoi se hoji kok chongsin minaraga maleba kan hodaba taragadi tungda ningam daba mayam lakrani matam ambasu nagaga kuki conflict sida big brothers maitai isna sin wakan khanta hoda badagi nasi se ningam daba haibadu thokna leiribani admaina makha ta na thokna bagi damakta aikoi indigenous people mayam se aikoi manarasi haiba wafam asi ungeni pan chuba moko na sinja ba integrity de limit da hakna paujenjari ngasi ayuk pung 10:30 tarakpada Thobal District Hospital gate mamangda thokiba laibak thiba lambi ki khudong thiba amada hospital asida laying balakpa mama macha leikidre hari laibak thiba thodok aduda leikidrabi mama adu Thobal pakhang khong leirakta ki soibam ongbi Premila chahi nifunipan mapuroiba S Manithoi amadi machanupa adugi maming soibam Arjun chahi kunni hari mama macha aduna district hospital gi dental OPD da ya yenglamlaga mayumda hannanabagi thokkibada hospital gate mamangda car amana khelamlaga haidorakpada ising puraga lakba tata diai amana muk thomlakpadagi mama macha adu leikidabani hari mama aduna Thobal district hospital la leikidabani aduga machanupa aduna Ras Medicity da laikanaramlaga leikidabani leikidraba mama machani mag Jenims ki mokta postmortem gi damak thamkre hari Lanjanarakliba Mahiroi Singh mathang sa English singani kunga taruktagi education committee ma semduna lemna mahai tamhalagani amasung gwaltabi khuldagi hauzik lanjanaraktuna saumung relief camp ta leiriba Mahiroi ma Rohini College Kanyakumari da engineering tambagi hostel fee pumnamak sapam Kanglepal na puthoklagani haina phongdokhrei wafam asingasi Imphal East lamlai AC ki manung chana leiriba saumung relief camp ta gwaltabi khullagi lanjanaraktuna hauzik saumung relief camp ta leiriba kunja singapuna faminaduna mifamama pangthoklaba tungda phongdokibani Kanglepal na makata na haikibada Manipur gi irang asina maram oiduna lamlai AC ki khuntak lansiduna leiriba gwaltabi khulgi miyam saumbung amati nongada relief camp anita leiri khullasida lenga ki thabak tawba miyoi ani khaklei makhoi ani adusu mayum palakpa ngaktani laibak fabadi gwaltabi khulgi Mahiroi ama Rohini College Kanyakumari da engineering tamba chatkani haibadagi meeting ama pangthoklaga Mahiroi asigi tha taruki hostel fee aihaki maikaidagi piba hobani haike makata na lanjana tuna leiriba gwaltabi khulgi oiba education committee ama semlaga lanjana rakliba Mahiroi Singh English singani kunga taruki academic session dagi lemna mahai tamhalagani lanjana raklaba imung singdam macha lairik tambagi awaba mata lehelaroi makata na lakliba August ki tang mapan English singani kun mga asida miyam gi apun mamifuma pangthoklaga lamlai AC ki oina education committee ma semlagani haike gwaltabi khulgi oina education committee ma semaji adugi education committee dudaida isai sumayam gi mingdo vision biro ai gi isa jingdudi laik tamhanidabdi yade mitoi mihena naba akoi no honabam thokpa changjing do honadaba yade senjau paiba magi machada senjau paiba ni duna nushiriba changdo aduma lairaraba yum kai mei sakthokraba lanjenaraga leiriba akoi dusu adugi nushibudo aduma akoi dusu leiba aduna isa jingji laik tamdaba honarappa matamda wariba mayam jingse matang 2026 tadi gwaltabi khulgi oina haiba education committee du daida mi pisalaba jingdi wabi ranu aina loi purani Manipur Police na thasi amada Imphal District ki Sagolmang Police Station na konba uyumpok maning laikai da leiwa mayumdagi fari hariba lisham sanayay ma Elias
Thangzingan ba Elias Thozal hariba miyoi asi Red Army gi surgeon ama oina party ki leifamdagi kumza lisingani tara taruki February kungama thoida Michel ama oina lona chen kibani Magna party thadok tuna chen kiba mikuptagi ngasi fawda lupki oiba thabak thoram amata sinakiba leiti amadi party ga samna kidraba misakni haina lona thingkraba lalholo People's Revolutionary Party of Kanglaipak Pripaki Maikaitigi Fongdorakle Lup asigi Department of Publicity and Propaganda gi Publicity Officer Mangal Khumanam ngasi press ta thokpa cherol amana Manipur Police na Thangzingan badagi fariba atopa lup amagi letterhead manga aduna mahak party ga samnadre haiba takcharabani Manipur Police na mahakpo Pripak Red Army ki self-styled Lieutenant ni hairiba asi yumfam yaudaba aranba wafam ni Pripak ki mingda salkai tungkai tobasing amadi party ki mingda sengba yawoloi saduna lanai case kaya paiduna lebak miyamda Pripak po mingchat thiyananaba honiriba sing party na masakhangle masana khangna athubada party da changjarakadabani natrabadi akan bacherak piragani lup ki letterhead yaudana party ki mingda sankai tungkai lakpasing matam chana party da pau pibirakna bakhangalakle loinana ningtam yawol ki kum uptuna masana masabu yawoloini haijaba singbu maru fangna muthatpada cherol aduna lebak miyamdagi mating nirakli haukiba kumza lisingani taramangagi August 3 India lengak amadi nation IM ani ki marakta Indo-Naga Framework Agreement ki khudik pihan kiba pina kiba numit ki ningsing thoram ngasi None District ki Longmai 3 da leiba multipurpose hall da Jailat Jeliang na sinduna pangthokre ngarangi thoramadu da collective leadership ki member DZ Robert da Indo-Naga Framework Agreement ki matang da wangang ki loinana thoramadu da tin ki ba mipum khudima GPRN All National Workers All Naga People amadi collective leaders singna Naga solution asi athubada soinaba haiduna isor ki mafam da like khuram ki Thoramadu da GRPN ki steering executive member Lansinga Kamaina tongan ma Naga tribe ki civil society organization sing village authority leaders sing Daramagi Luchingwa sing amadi collective leaders sing na saruk yariba sing da taram na okpi warol piki Kongpa Laiden Lamjing Meira Paibi Women's Welfare Association ki founder amadi matam sangna secretary ki thau purambi chinga mam lairik Devina Hokiba July Kuntramathi da Laikidabada Association Asina Awaba Fongdorakle ngasi association asina thorakpa cherol amada ima lairik debi matam sangna Manipurgi Maira lup kayaga kushamna duna lebaki thodang kayada chauba saruk yaduna lakibane laikai club umang laigi thoram kayada saruk yaki imana laikidabada association asigi sanglenta members singna mifam mapangthokduna laikidravigi mafamda ikai khumnabutuna minute ani lepki loinana imung manunggi awabada sulup asina saruk yari haina cherol asida palakle Jharkhand ki hani ki chief minister number Rajya Sabha ki hoje MP oriba Sibu Soren ngasi laikidabada ikai khumna bot poina Rajya Sabha ki ngasi ki mifam hayeng ayo ki pung 13 taba fawba yeithokre Jharkhand Mukti Morcha ki founder oriba Sibu Soren ngasi ayuk Delhi ki Sir Gangaram Hospital da masagi anaba manamaram oiraga matam sangna laikan naram laba matung laikidabane ngasi ayuk ki pung 13 tabada Rajya Sabha ki deputy chairman Harivans yauna Rajya Sabha ki members singna ikai khumna bot ki deputy chairman Harivans na fongdo kibada Sibu Soren Lok Sabha ki member tam nipan rak oiramba kaloindana Jharkhand ki tam ahum lak chief minister oiramba misak amani magna travel singi amadi sotharaba singi dama chaukhana na bapunsi chupa ki thabak tawduna lakhiba misak amani hairi tungda house ki member singna mikup khara tumina leiduna Sibu Soren ki mafamda ikai khumna bot ki Jharkhand State tam ahumlak chief minister oiramlaba Jharkhand Mukti Morcha JMM ki luchingba Sibu Soren ngasi laikhidrei magna laikhidabada India ki president Draupadi Murmu yauna luchingba kyana awaba fongdok narakle luchingba sina laikhidabada Manipur ki governor Ajay Kumar Valana so awaba fongdokre haina Raj Bhavan ki cherol mana hairi veteran parliamentarian hanigi union minister amadi hanigi Jharkhand ki chief minister asina laikhidabada Sibu Soren travel miyam ki damak lauramba thodang ningsingladuna makpo India ki politics da matam pagi oina ningsingduna lehoragani haina fongdorakli Asia da khwaidagi ariba football tournament ama oiriba Duran Cup ki chamakunthra mari suva edition gi Manipur da venue oiduna chathariba ngasi gi match sa Manipur gi Trau FC amadi Real Kashmir FC ani gi marakta lamba taunaragani
Tournament asigi Group F ki ahumlak suba match hoina sanagadoriba match asi miyamna numit yungba matung pung mari tabada Imphal gi Khumalampak Man Stadium da meeting taba fanglagani. Loina match asigi live telecast Sony channel gi Sony 10-2 amadi Sony 10-2 HD channel da yengma fangani. Ningsingba yabadi hairiba group asigi oina mamang thagi kuntra da Khumalampak Man Stadium na sanakiba match da Trau FC amadi Neroka FC Panjil amamam da draw chatkibani. Aduga tha asigi amada group asigi Indian Navy FC amadi Real Kashmir FC ani gi marakta sanakibada Indian Navy FC na Real Kashmir FC bu Panjil ani amada maithiba pikibani. Thasiganida West Bengal gi Raniganj Salaiba RK Hotel da pangthokiba K Pro Amateur Seasons 40 da Manipuri present tawduna saruk yakiba Nongsamai MMA Fitness Center gi fighter Ningthozam Siniva sahi taramari Makha ki KG Nifu gi makha da sanakibada mahaki opponent West Bengal gi Ansol gi Ayus Mahotobu maithiba pituna winner oirakpada center asigi maikai gi nungaiba mati harau tayamba fongdoraklei Mahak nangarang Imphal Airport at thunglabaga loinana All Manipur Kung Fu Brotherhood Union, Kwangkidu Association Manipur, All Instructors Manipur Martial Arts Association of the Manipur Mixed Martial Arts Association gi mute singna taramna okray Srinivas National Championship ahum lakta saruk yabaga yabada natana medal kya lawrakraba sanaroi amani haina Nongsamai Mixed Martial Arts Fitness Center gi Publicity Propaganda Secretary Kasham Joy Prakash meeting na thokpa cherolamana hairi Punsiai Badminton Training Center na sinduna chaliba thasi tang 38 dagi hauraga chahi 35 ki makhada leiba nupa macha amadi nupi macha singgi oiba thahong ki free basic badminton coaching ama oripo khumantem laikai da leiba Imphal Western Club ki Punsiai Badminton Training Center da pangthoklagani hairi badminton coaching asida national player mari ga loina na takpi tambigani masana asibu pamba mioi singna center asidagi ayuki pung manga makhai dagi pung 8 makhai fawba amadi nungthilna pung 2 makhai dagi na manga makhai fawba gi manungda form loba yagani form pishin mageroi ba matamna August 9 fawbani coaching asi nongbada schedule ahum thok na thamgani ayuki pung manga makhai dagi 8 makhai fawba nungthil pung 2 dagi na mari fawba amadi nungthil gi pung mari dagi na 3 fawba tawgani haina cherol asina khangalakle Aroibada maroiba pausing amukha na pijari. Amukona sinduna kunni panrak suba Manipur Integrity Day ithora mapal kangjai bunga leiba Manipur Integrity Pillar da leisu katuna pangthokre. Amasong Thawal District Hospital Gate Mamangda Hospital asida layeng luraga tholakpa mama macha gari thombadagi leikujoi hairi. Matang asida bulletin asilosinjari Manipur miyanggi punsida khwaidagi hena maroiba state asigi lepak asigi amadi malemgi pausingi damak SKTV News bu meeting taduna leibiyo. Kurumjari.